Rape victim ama thauri yanduna siramle. Lamsang police station gi manung sana leibi sahi nauribi rape victim ama ngasi nungtil masagi famung kara thauri yanduna siramle. Laikhidrabi gi apokpina phongdorakpagi matung ina ngasi numit jungba adu waida mahakki masanupi masamaki famung kada khudai na thauri yalaga lairamba thengnabani. Thauri yalamba adu hek thengnabaga mateng pangbinaba lawbaga loinana hakchang loktharaga rims da hospital da pukhatpada doctor na sina pukhalakle haina phongdorakhi heiri. Laikhidrabi gi hakchang postmortem gi rims mokta thambaga loinana lamsang police na UD case ama register tawkre. Panba yabadi laikhidrabi nupi masa adubu ngasi degi sahi ahumlongi mamangda namduna izat manghanbagi thogdokta chenabani haiba laikhidrabi gi makhura thokpa ani konthaujam gandhi amasung konthaujam nando ani gi mathakta police na case lokhatuna Special Judge Proxub Imphal West ki court da hauji trial chathari bane amadi makhoi animak saji wa central da jail da lairi bane.